Online Manipuri Nungthili Pau Yingbiriwa Pumnamak Puthoi Laisramna Khurumjari Ahanbada Maruiba Pau Wakatel 360 update Gilakujarke breaking news. Akanba warning Pikhre Checksullu Alliance for Nampi Awakening Movement Kanamna Federation of Civil Society Organization FOCS the warning Pikhre FOCS na mayam da changba yanadraba mafamda miyam ga loinana santi pubu khongchat chatkani hairubagini March 9 dagi miyam ga loinana changba yanadriba chingi mafamsingda santi paujel puba khongchat chatlagani FOCS Miyam ga loinana Federation of Civil Society Organization FOCS na March 9 dagi changba yanadriba buffer zone ni haina leiriba chingi mafamsingda sanchigi paujel puba khongchat chatlagani haina FOCS na phongdokre Federation of Civil Society Organization FOCS ka punna chatminaba luf kun gi thomi yauna Chingmairong War Cemetery manakta laiba lup asigi mayai loisang da pangthokpa paugi mifam amada FOCS ki President T.H. Manihar na hai chaliba tha asigi chechet amada Union Home Minister Amit Shah na chair lauduna Delhi da pangthokiba mifam amada March 9 dagi Manipur Miyam State asigi lambi singda free movement yahalagani ayet apan pirakpa khudingmak chairak pigani haina khangan khraba matung santigi paujel puba khongchat ama March 9 dagi hauduna buffer zone oina leiriba tongan bachingi district singda chatnaba sem chare masida leibak miyamna su saruk yabiu haina appeal tawki Magna Makata na hai Union Home Minister na mayay tangbal lauduna Delhi da famkiba mifam amada lawkiba warep marigi manungda March 9 dagi Manipur lambi singda miyam apan bayaw na sathok chasin Yahalagani hai kiba aduga mari lainana FOCS ki member amadi lup asiga chatminaba luf kunga punna khananaraba matung Manipur da lairiba tongan ba district sing buffer zone ni haina thamliba lambi khul singi mafam singda ahanba khongthang oina santigi paujel puba khongchat ama chaliba tha asigi 9 dagi Imphal dagi khongsanduna Manipur miyam ga loinana chatnaba sem sare Khongchat asi sanchigi paujel puba khongchat amakhak natana India lengangna thamlakliba wafam asi kadai fawba thabak oina onthokpage India lengangna kaya miyamna pukchel sengna thabak tawbage haiba khangnabagi damak chatkadawriba khongchat amani khongchat asigi panthungpham oigadawriba mafam aduda leiramba tongan ba community ga punna tangdu leitaba nungsi chanana leiramba adugumba Manipur ama oiraknaba laison tinchon punna tawminagani loinana Manipur da leiriba yelhau misingna khongchat asibu Isa-isagi thaudang amani imalaiba kidamaktani haiba wakhalonda saruk yabiduna khongchat asibu mapung phanbiu haina sumiyamda appeal tawki Headquarters Inspector General Assam Rifles South na ngasi thorakpa cherol amada ngarang numidang Churachandpur District ki Thingkangphai khulgi mafam amadagi mioi ama lupar crore 15.4 rongi mamal oigadaba heroin kilogram 1.518 ga konana fare hairi Faraba mioi adugi maming Thangsuan Man nifuga mari kawi Churachandpur District ki M Talnyan khuldagi ni hairi cherol asina makhata na haibada Churachandpur District ki Thingkangphai da drug yonthok yonchin tawre haibagi akangna paw ama fangbadagi ngarang numidang Assam Rifles na changchinduna thihumbagi thabak chathabada mioi asi angoba machugi bolero jeep amaga kona na faraga wahang paung chathakibani Gari asida thihumba chathabada tongan ba sapon kep chamaga kontraga nithoi da drug sing asi haplamba thengnakibani hairi farba mioi asi gari amasung drug sing asiga kona na Churachandpur PS ta khusina kra hairi thokpa laibak thiba thogdo ama oinam AC gi manung chanba Kaithal Manbi Police Station na konba Laimram Warol chingdagi haujikna Manipur da thokliba irang asida Laimram Government High School Relief Camp chachangja lauriba IDP mari khoirena chikpadagi ama laikana bangamdana laikhidre ahumna aruba phibam da laikanari khoirena chikpadagi laikhidraba mioi adu laichonbam jiten nifu apokpa amukawi aduga laikanariba IDP ahum aduna soibam ahongjau humfuga manga apokpa amuba samjet saban biren yankhagani thoi apokpa maiten amadi maibam Subhachandra yankhaiga mari apokpa muhindro ni hairi thaudo sige matangda IDP amana phongdorakibada driver ama yauraga IDP manga asi ngasi ayuk pung 11 rom tabada relief camp asidagi mioi taruk Bishnupur da leiba FCI godown da cheng lawna bachatkhibani makhoina cheng haplaga numiyung pung 12 tabada gari thaudorakpada godown manakta saduna leiramba khoirena chikpani mamang thagi taraga humdoida President Dorpati Murmu na 12 suba Manipur Legislative Assembly bu suspended animation da thamlaga President rule chatna halakpadagi ahanba oina thasigi amada New Delhi da leiba Ministry of Home Affairs ki office ta Home Minister Amit Shah na chair lauduna pangthokiba Manipur ki security ki fibam review tawba mifamda thasigi 9 dagi state asigi national highway sing hayauna lambi pumnamakta miyambu free da chathok chasin tahongadabani haiduna pirakhiba ahakpa pauktakpu thabakta onthoknabagidamang ngasi Governor A.K. Balana chair lauduna Raj Bhavan da security ki fibam review tawbaga loinana awang mathaki mifam ama pangthokre ngasigi mifam asi numiyungba matung pung 12 minute 5 tarakpadagi Raj Bhavan ki Darbar Hall ki maning thangba sarukta nauna semgatkiba conference hall da Governor Masana chair lauduna pangthokibani
ꯃꯤꯐꯝ ꯑꯁꯤꯗ Chief Secretary P.K. Singh, Security Advisor Kuldeep Singh, DGP Rajiv Singh, Commissioner Home N. Ashok Kumar, 3 Corps GOC, Lieutenant General Abhijit S. Pendarkar, Yankhai Mountain 57 Mountain Division GOC, Major General S.H. Kartikeya, IGAR South Major General Rough Road, Manipur Police के IGG P Singh, CRPF की IG Rajendra Narayan Das अमसुंग BSF की IG SK Mishra नचिंगबा State अमसुंग Central Force की मकोक थोंगबा official सिंह नसरुग्या की नुंगसिल की पुंग अनि तारामदाई फावबा पुंग अनि रोम चुप नचथखिबा अवांग बथा की security की मिफम असिना Home Minister Amit Shah na पिरकिबा अहकपा पाउता असिबु माई पांगना थबकता ओंथोंगनबगिदमक करी Karamba thawrangsing lokhatkadage haibigi matangda yamna kupna khananenaki aduga state amasung central forcing gi marakta afaba coordination thamduna Home Minister gi order asimak thabakta onthoknabasu lepthokna ki hari adumoinama ngasigi high level security meeting asigi matangda governor secretariat ki maikaidagi sumipam asi pangthokre haiba khak natana Home Minister na pirakhiba pauta ki matungina thabakta onthorakpada kari karamba security ki thabak sing lokhatkadage haibigi matangda di phongdorakhide Meeting asi pangthokpa hokibadagi hauraduna pauche sina Raj Bhavan gi gate ta saruk yaruba official sing na meeting asi ga mari leinaba wafam sing phongdora kadra haiduna ngaiki adumoinamang saruk yakiba civil amasung police amadi security force sing official amata na mifam asi ga mari leinaba wafam amata phongdora kide tungda chief secretary ga unanaba honarubada su mifam asi ga mari leinana paumi sing na phongdokpa gi matam chadri hairaduna unaba phangkide adumoinamang hayengdagi hauraduna mausa ga manadaba Mawongda security ki anawba thabak thoram sing uba fanglaba yai thajanari chairak sidang asi mifam pangthokiba numit maktada chief secretary na thokpa order amada police department ki MPS officer manga gi fam sing hongdokna bak hankibaga loinana CID special branch ki additional SP oirakibi Priscilla Tuiboibu phamasigi mathakta kangpokpi ki SP da attest tohonkhre